ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯁꯨ ꯐꯪꯗꯅ ꯑꯩꯈꯣꯏꯒꯤ ꯐꯪꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯔꯥꯟꯕ ꯑꯦꯖꯦꯟꯗꯥ ꯐꯣꯡꯗꯣꯛꯂꯝꯕ ꯑꯃꯗꯤ ꯒꯨꯒꯜꯗ ꯑꯞꯂꯣꯗ ꯇꯧꯔꯝꯕ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯂꯩꯀꯥꯏꯗꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯣꯕꯤꯅ ꯄꯦꯟꯗꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯗ꯭ꯔꯤꯉꯩꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝꯗ ꯈꯪꯍꯜꯂꯝꯕ ꯑꯃꯗꯤ ꯒꯨꯒꯜꯗꯕꯨ ꯑꯞꯂꯣꯗ ꯇꯧꯔꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯁꯦ ꯑꯄꯪꯕ ꯁꯤꯕ ꯑꯣꯏꯅ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯔꯛꯏ ꯑꯣꯖꯥ ꯃꯁꯤ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯐꯖ ꯁ꯭ꯀꯤꯝ ꯀꯌꯥꯃꯨꯛ ꯄꯥꯏꯈꯠꯄ ꯑꯗꯨꯒ ꯄ꯭ꯔꯖꯥꯗ ꯀꯥꯟꯅꯍꯟꯕ ꯐꯪꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯂꯧꯈꯠꯄ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯇꯧꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡꯁꯦ ꯄ꯭ꯔꯖꯥꯗ ꯀꯗꯥꯏ ꯐꯥꯎꯕ ꯀꯥꯟꯅꯕ ꯄꯤꯔꯤꯕꯅꯣ प्रजादा यौहल्लिब्रा यौहन्दब्रा प्रजासिंगना मदुगी कानबा फंगबा ngamiब्रा अदुगा कानबा फंगबा ngमद्रिब्रा हाइबसि यामना मरुय वाफम ओय अना हौजिकी हाइरिबा प्रजासिंगदा थकननबा इसिंग अखोई यौहनख्रे हाइदना गूगल दा अपलोड तौदना रिपोर्ट पिखतना तौरमगा अदु प्रजाददि यौरमद्रे हाइबा वाफमसे मसि ताबदा थोदोंना ngनिङाइ ओइदे अखोई स्टेट सिदा मसि अनौबा अमन नते अखोई मसिगी मरुयबा मरमदी अखोई कनो सिंगसे ऑफिशियल सिंगसे मसिना करप प्रैक्टिस तौरपदगिनी हाइना दुमाइना थमजगे अना मरुयना लैंगाकी मखादा लैरिबा ऑफिशियल सिंगसे मसि अखोई मथौदा सिंसर ओइना थबक तौबगी अदुंबा कल्चर अमा वा कल्चर अमा अखोई लंदमसिदा लैत्रि फावबदे सिगुंबा थौदो वाथोक सिंगसे याम तोइना ताखिगनी अना मरुयना करप प्रैक्टिस से मसि लैंगाकना सबचाना चेक तौद्रि फावबा अदुगा लोइनाना अखोई थबक तौरिबा अदुंबा एम्प्लॉई सिंगसिनसु अखोई मियामगी इंटरेस्टा थबक तौगनी हाबगी मखोई अदुंबा कंसाइंस से मसि मखोई थमोइदा लेफम थोई मदुगी वखलोंदु मखोई थमोइदा लेफम थोई अदुगा लोइनाना सिगुंबा थबक सिंगसिदा अखोई कंप्रोमाइज तौबा यादे अखोई सबचाना एज पर रूल गी मतुंगिना मागी पीरिबा अदुगी सबचाबा गाइडलाइन सिंग अदु सबचाना फॉलो तौरगा हाइरिबा स्कीम से सबचाना फुलफिल तौरब्रा थबकतो सबचाना मपुंग फाना एग्जीक्यूट तौरब्रा माई पीरिबा कॉन्ट्रैक्टर दुना थबकसे मपुंग फाना एग्जीक्यूट तौरब्रा तौद्रिब्रा हाइबसे यामना फजना सेक्शनना यंगशलबा मतुंगदा अदुंबा थबकसिंगदो मदु कंप्लीट ओइरे नत्रगना थबकसिंगदो एग्जीक्यूट तौरे हाइबगे रिपोर्ट से तौफम थोई मदु तौरमददना अदुगी ओना तैनबा अखोई सिचुएशन अमा लेरमिसे मसि अखोई अदुंबा ऑफिशियल सिंगदुगी रेस्पॉन्सिबिलिटी नि अदुना ऑफिशियल सिंगदुगी मथक्ता लैंगाकना यामना अखोई एग्जाम्पलरी ओइबा यामना अकनबा चपचाबा एज पर रूल एक्शन लौहन्निंगी हाइना अदुमाइना थबजगे तनुमरि चुलोजा हादि अदुदा चेनरिबा थबक ओइना पुरिबा अखोई थबक तौरिबा सिंगदुना अखोई अरानबा मोंगदा कनो तौबगी महुता यामना अचुम्बा मोंगदा पब्लिकता असेंबा पाउदम अदु फंगहनबियो हाबदुना जान थंबिबा वफम जोजा अदु अनि सुदु लाक्चरिंग ऑल क्यामगी नुपी लुप चौखत थौरांगी पांथोखिबा मिफम अमदा असुमना अखोई एल रामेश्वरना सुना फोंदोकी लमदम मसिगी ममा ओइबी कयाना बोट की मतमदा पॉलिटिकल सिंगी लांगदा थुदनबा असेंगबा मिहुत खलबदी नुंगाइबा मणिपुर अमा ओहेनबदा अचौबा थौदांग ओइगनी हाइबा वाफम असी फोंदोकी ओजा अचुम्बा चटपा ngamba अचुम्बा हाइबा ngamba लीडर अमा मथौ तारे हाइबदुनी एमएलए रामेश्वरना फोंदोकबिरेसे मसी पालिबा लेंगाकसिनसु अचुम्बा चत्रबरा मरमदी हौजिकसे पीआर सु लेखिमनिना एमएलए सिंगसे मसागी अपाम ओपिनियन सु फोंदोकपुसु ngamdre aduna अचुम्बा चटपा ngamba अचुम्बा हाइबा ngamba लीडरशिप ममा पामे हाइबदुनी अदु इलेक्टेड मतमदा इलेक्शन मतमदा ममा ओइबिसिंगना अखोइगी लौखिबा थौदांग अखोइगी सामना हाइबदा अखोइ नुपी लाना लौखिबा थौदांग अदुमक चप मानना अखोइगी इलेक्शन मतमदा अचुम्बा लीडरशिप खनबिबा अमदी अफबा तिंथोकपा ngamgadawa मिहुत खनबिउ हाइबदुनी फोंदोकपिरेसे ओजा मसी ममा ओइबिसिंगना पुमनमक दायित्व लौबा ngambiradra natraga अखोइगी फोंदोकपिरेइबा वाफम मसी अखोइ हाइदा यादबगी इलेक्शन नक्सलकपगी मयामदा उच्चाइबा ओइबिदुरा ओजा मसी करि मोत थंबिनिंग ओजा मसी मा मसाबा अखोइ हाइरिबा थबकसी चपचाना मदु फॉलो तौरगा चतप्रा नत्रगा चतब्रा हाइबा वाफमदुना तोंगाना थमकांदको अखोइगी मदुगी मतांगदुना मागी वाफमदुना तोंगाना थमकांदा माना हाइरिबा वाफमसे मसिमक्ति अखोइगी ngasiमक अखोइगी मणिपुरदा लैरिबा अखोइ तंगदु लैतादबा यामना अनरेस्ट होइबा सेंटर लेरिबा लेंगाक पाइरिबा लुचिंगबा सिंगसिना अखोइ लमदमसिगी प्रजा से मसे तुमित कांगदौना खनबा सानानिंग मोंगदा सानबा अखोइ मियाम से खाइदो खाजिन सानरगा लैबा
ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯁꯟꯗꯅ ꯊꯝꯕꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯂꯝꯗꯝꯁꯤꯒꯤ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯍꯨꯠꯁꯤꯡꯁꯤꯅ ꯆꯞ ꯆꯥꯕ ꯂꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡꯗꯣ ꯄꯥꯏꯈꯠꯄ ꯉꯝꯃꯛꯇꯕꯁꯤꯒꯤ ꯍꯥꯏꯔꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ ꯉꯝꯅꯅꯕꯒꯤ ꯃꯗꯨ ꯉꯝꯗꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯃꯗꯨ ꯉꯝꯅꯅꯕꯒꯤ ꯃꯤꯠꯌꯦꯡꯗ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗ ꯏꯃꯥꯁꯤꯡꯗ ꯃꯥꯅ ꯑꯄꯤꯜ ꯇꯧꯔꯤꯁꯦ ꯃꯁꯤꯁꯨ ꯄꯥꯔꯠ ꯑꯃꯅꯤ ꯃꯁꯤꯁꯨ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯏꯃꯥꯁꯤꯡ ꯈꯛꯇꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯆꯦꯟꯖꯦꯁꯁꯦ ꯄꯨꯔꯛꯄ ꯉꯝꯒꯗꯧꯕꯕꯨꯗꯤ ꯅꯠꯇꯦ ꯏꯃꯥꯁꯤꯡꯁꯨ ꯆꯦꯟꯖꯦꯁꯁꯤ ꯄꯨꯔꯛꯄꯗ ꯃꯈꯣꯏꯁꯨ ꯄꯥꯔꯠ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯔꯠꯁꯨ ꯏꯃꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯏ ꯑꯗ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥꯁꯤꯡꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯁꯤꯌꯟꯁꯤꯡ ꯑꯣꯏꯔꯣ ꯏꯟꯇꯂꯦꯛꯆꯨꯋꯦꯜꯁꯤꯡ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤ ꯀꯔꯤ ꯇꯧꯏ ꯍꯥꯏ ꯀꯥꯟꯗ ꯏꯂꯦꯛꯁꯟ ꯃꯌꯥꯗꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯠꯇ꯭ꯔꯒ ꯁꯥꯒꯩ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯁꯦꯟꯗꯥꯟ ꯊꯨꯝꯗꯥꯟ ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯕꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕ ꯁꯤꯌꯔ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯍꯦꯛ ꯌꯦꯡꯉꯒ ꯑꯗꯨꯝ ꯃꯥꯏ ꯊꯣꯛꯄ ꯇꯧꯅꯕꯒꯤ ꯀꯜꯆꯔ ꯑꯃ ꯑꯗꯨꯝ ꯂꯩꯕ ꯑꯗꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯀꯣꯔꯐꯨ ꯀꯣꯔꯐꯥꯡ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣꯁꯤꯗ ꯁꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯏꯁꯨꯁꯤꯡꯁꯦ ꯁꯤꯒꯤꯗꯃꯛꯇ ꯂꯝꯕꯤꯗ ꯂꯣꯏꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯨꯕ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯨꯒꯤꯅꯦ ꯂꯝꯕꯤꯗ ꯑꯃꯨꯛꯀ ꯏꯂꯦꯛꯁꯟ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗꯅ ꯂꯣꯏ ꯊꯣꯔꯛꯄ ꯏꯂꯦꯛꯁꯟ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯀꯗꯧꯔꯤꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯁꯦ ꯃꯁꯤ ꯁꯣꯜꯕ ꯇꯧꯕ ꯉꯝꯕ ꯏꯁꯨꯁꯤꯡꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯏꯁꯨꯁꯤꯡꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯃꯗꯨꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯖꯅ ꯂꯩꯕ ꯃꯗꯨ ꯇꯧꯕ ꯉꯝꯒꯗꯕ ꯏꯐꯦꯛꯇꯤꯞ ꯑꯣꯏꯒꯗꯕ ꯏꯃꯤꯅꯦꯟ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡꯗꯨ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯟꯗꯕ ꯑꯗꯨꯒ ꯏꯂꯦꯛꯁꯟ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤꯡꯗꯨꯒꯤ ꯁ꯭ꯂꯣꯒꯥꯟ ꯂꯥꯎꯕ ꯂꯝꯕꯤꯗ ꯊꯣꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯀꯜꯆꯔ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯆꯍꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯇꯥꯝ ꯈꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯉꯁꯤꯃꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯥꯡꯌꯦꯟꯐꯝ ꯌꯧꯕ ꯑꯗꯨꯒꯨꯝꯕ ꯊꯥꯛꯀꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯁꯦ ꯁꯤꯗ ꯑꯃꯨꯛꯇꯪ ꯃꯤꯀꯞ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯗ ꯁꯦꯜ ꯌꯥꯎꯗꯅ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯅ ꯊꯕꯛ ꯇꯧꯒꯗꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯋꯤꯜ ꯂꯩꯕ ꯊꯕꯛ ꯇꯧꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯑꯗꯨꯒ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯒꯠꯁ ꯂꯩꯒꯗꯕ ꯀꯃꯤꯠꯃꯦꯟ ꯂꯩꯒꯗꯕ ꯀꯟꯚꯤꯛꯁꯟ ꯂꯩꯒꯗꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯄꯥꯔꯁꯟꯁ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯠ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯂꯨꯆꯤꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯐꯤꯜ ꯑꯞ ꯇꯧꯁꯦꯕ ꯃꯗꯨꯒꯤ ꯃꯇꯝꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯏꯁꯨꯁꯤꯡꯁꯤꯒꯤ ꯁꯣꯂꯨꯁꯟ ꯂꯥꯛꯇꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯑꯗꯨꯅ ꯃꯁꯤ MLA ꯔꯥꯃꯦꯁꯣꯔꯅ ꯊꯝꯕꯤꯕ ꯋꯥꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯁꯤꯗ ꯑꯄꯤꯜ ꯇꯧꯅꯤꯡꯉꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯆꯨꯝꯃꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯏꯃꯥ ꯈꯛꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯏꯃꯥꯁꯤꯡꯒꯤ ꯊꯧꯗꯥꯡ ꯂꯧꯔꯒꯁꯨ ꯏꯃꯥꯁꯤꯡꯅ ꯑꯑꯣꯟꯕ ꯑꯃꯗꯤ ꯄꯣꯔꯛꯄ ꯇꯪꯈꯥꯏ ꯑꯃ ꯉꯝꯃꯒꯁꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯉꯝꯃꯣꯏ ꯍꯥꯏꯕꯗꯨꯅꯤ ꯖꯁ ꯂꯦꯞꯇꯧꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯇꯨꯅꯁꯨ ꯑꯐꯕꯔꯣꯝꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯌꯥꯎꯗꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯦꯟꯕ ꯉꯥꯡꯕ ꯉꯝꯒꯗꯕ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕꯗꯨꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯏꯃꯥ ꯈꯛꯇꯗ ꯗꯥꯏꯇ ꯄꯨꯍꯟꯕꯗꯨꯗꯤ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯄꯗꯗꯤ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯃꯊꯪ ꯂꯥꯛꯆꯅꯤꯡꯕ ꯄꯣꯏꯟꯠꯁꯤꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ